ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯊꯥꯗꯈ꯭ꯔꯦ ꯁꯣꯝꯒꯤꯁꯤꯅ ꯌꯦꯟ ꯑꯣꯏꯗꯣꯏꯕ ꯁꯤꯡꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯀꯩꯀꯥ ꯍꯥꯞꯈ꯭ꯔꯕꯅꯦ ꯉꯧꯔ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯒꯥꯎꯒꯤꯁꯤꯗꯀꯣ ꯆꯦꯐꯁꯤꯅ ꯍꯥꯏꯔꯦ ꯀꯩꯀꯩ ꯑꯗꯒꯤ ꯌꯦꯟꯒꯤ ꯀꯩꯀꯩ ꯑꯥꯏꯇꯦꯝ ꯑꯗꯒꯤ ꯕꯣꯔꯥ ꯅꯨꯡ ꯑꯩꯈꯣꯏ ꯂꯩꯅꯀꯣ ꯃꯔꯣꯏꯒꯤ ꯕꯣꯔꯥ ꯑꯗꯨꯝꯕꯗꯣ ꯍꯥꯏꯐꯦꯠ ꯍꯧꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯆꯥꯛꯈꯨꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦ ꯈꯣꯠꯁꯦꯅ ꯍꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯑꯗꯨꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯔꯣ ꯐꯖꯩ ꯊꯤ ꯑꯗꯨꯗ ꯀꯩꯝ ꯈꯟꯕꯤꯔꯣꯅ ꯍꯥꯏꯐꯦꯠꯇꯪ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤꯀꯣ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯃꯌꯥꯝ ꯃꯩ ꯆꯨꯔꯦ ꯅꯥꯎ ꯊꯥꯎ ꯍꯩꯔꯁꯤꯔꯣ ꯁꯤ ꯀꯩ ꯊꯥꯎ ꯑꯣꯏꯗꯣꯏꯅꯣ ꯐꯣꯔꯆꯨꯟꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯤꯐꯥꯏꯟ ꯍꯥꯏꯇꯥꯔꯦ ꯔꯤꯐꯥꯏꯟꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯍꯧꯗꯣꯏꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯅꯥꯎ ꯁꯤ ꯈꯖꯤꯡꯁꯦꯀꯣ ꯈꯖꯤꯡꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯄꯩ ꯅꯠꯇ꯭ꯔ ꯕꯣꯔꯥ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯍꯥꯟꯅ ꯇꯥꯎꯁꯦꯕꯀꯣ ꯑꯣꯀꯦ 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 ꯁꯣꯛꯇꯅꯕꯅꯀꯣ ꯁꯤꯗꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯑꯣ ꯁꯤꯗꯅ ꯌꯦꯟ ꯉꯧꯗꯣꯏꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯔꯁꯤꯀꯣ ꯃꯩꯁꯨ ꯍꯦꯛꯇ ꯃꯩꯕꯨꯟꯅ ꯇꯧꯔꯤꯁꯤ ꯄ꯭ꯔꯣ ꯃꯦꯛꯁ ꯈꯔ ꯊꯨꯅꯕ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣ ꯃꯦꯛꯁ ꯇꯧꯔꯦ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣ ꯃꯦꯛꯁꯅꯤ ꯃꯩꯁꯦ ꯍꯧꯖꯤꯛ ꯇꯪꯅ ꯍꯦꯛꯇ ꯃꯩꯅꯤ ꯁꯤꯗ ꯇꯧꯔꯛꯇꯣꯏꯁꯦ ꯈꯥꯡꯒꯁꯦ ꯌꯦꯡꯉꯣ ꯄꯦꯟꯈꯩ ꯍꯧꯖꯤꯛ ꯉꯧꯗ꯭ꯔꯕꯅꯦ ꯀꯣꯗꯣꯡ ꯒꯗꯥꯡ ꯇꯧꯔꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯏꯅꯤꯁꯇ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯈꯖꯤꯡꯒ ꯌꯦꯟꯒ ꯍꯥꯟꯅ ꯉꯧꯊꯣꯛꯁꯦꯕꯀꯣ ꯉꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯦꯀꯣ ꯑꯉꯧꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯁꯤ ꯈꯤꯇꯪ ꯑꯩ ꯋꯥꯠꯆꯔꯦ ꯋꯥꯈꯜꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯝ ꯀꯃꯦꯟ ꯏꯔꯣ ꯅꯪꯁꯦ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯏꯔ ꯄꯥꯊꯣꯛꯄꯗꯤ ꯅꯠꯇꯦꯀꯣ ꯇꯣꯛ 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 ꯂꯥꯛꯄ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯣꯏꯕ ꯉꯥꯝꯕꯁꯦ ꯑꯗꯨꯝ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯅꯦ 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 ꯈꯔ ꯉꯥꯡꯅꯕ ꯑꯃ ꯆꯪꯉꯦ ꯉꯥꯕꯅꯤ ꯁꯣꯟꯁꯤꯅ ꯇꯣꯡꯉꯥꯜꯂꯦ ꯁꯣꯟ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯍꯥꯞꯄꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯅꯥꯎ ꯑꯣꯀꯦ 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 ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯨ ꯑꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯇꯦꯖꯄꯇ ꯊꯥꯗꯗꯣꯔꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯁꯥꯔꯀꯥꯟꯗꯀꯣ ꯑꯣ ꯊꯥꯎꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯁꯥꯕ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯁꯤꯗꯤ ꯀꯩꯁꯨ ꯃꯅꯝꯗꯤ ꯊꯣꯛꯑꯣꯏꯕꯀꯣ ꯑꯆꯥꯊꯥꯎꯗꯨꯅ ꯃꯅꯝ ꯊꯣꯛꯄ ꯋꯥꯅꯦꯕ ꯊꯥꯗꯗꯣꯔꯦ ꯑꯩꯈꯣꯏ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯅ ꯎꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯃꯁꯥꯏꯒꯤ ꯑꯗꯨꯝ ꯊꯥꯎꯗꯤ ꯑꯗꯨꯝ ꯊꯣꯛꯆ ꯇꯥꯏꯅꯦ ꯈꯔꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯉꯧꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯑꯣꯏꯁꯜꯍꯧꯗ꯭ꯔꯒꯗꯤꯀꯣ ꯄꯠꯊꯕꯩ ꯇꯥꯏꯞꯇ ꯑꯃꯨꯛ ꯎꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯀꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯊꯥꯗꯈ꯭ꯔꯦ ꯁꯣꯝꯒꯤꯁꯤꯅ ꯌꯦꯟ ꯑꯣꯏꯗꯣꯏꯕ ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯃꯗ꯭ꯔꯣ ꯏꯅꯥꯎ ꯆꯨꯝꯃꯦ ꯌꯥꯝ ꯁꯤ ꯌꯦꯡꯉꯅꯤ ꯔꯥꯏꯠ ꯁꯥꯏꯠꯁꯤꯅ ꯈꯖꯤꯡ ꯑꯣꯏꯗꯣꯏꯕ ꯁꯦꯝꯃ ꯊꯝꯃꯕꯅꯦ ꯌꯦꯡꯉꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯣꯡꯕ ꯍꯥꯏꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯡ ꯊꯥꯡꯒꯠꯂꯒ ꯇꯤꯜꯍꯧ ꯅꯨꯡꯉꯧꯒ ꯁꯦꯝꯃ ꯇꯧꯕꯗꯣ ꯑꯗꯨꯝꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗꯕꯨꯗꯤ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯁꯨꯃꯥꯏꯅꯕꯨꯗꯤ ꯂꯣꯏ ꯇꯧꯅꯩꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯒꯤ ꯂꯥꯏꯟꯗ ꯆꯠꯅꯕ ꯃꯇꯝꯗꯗꯤ ꯄꯨꯂꯞꯅ ꯑꯩꯅ ꯉꯁꯤ ꯀꯔꯤ ꯊꯣꯡꯗꯧꯔꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯏꯟꯒ꯭ꯔꯤꯗꯤꯌꯟ ꯍꯥꯟꯅ ꯂꯣꯏ ꯂꯥꯡꯁꯤꯜꯂꯒ ꯊꯝꯒꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯇꯦꯜ ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯒ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯅꯩ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎꯁꯦ ꯈꯤꯇꯪ ꯀꯦꯃꯦꯔꯥꯁꯦ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯏꯅꯥꯎꯁꯦ ꯈꯤꯇꯪ ꯀꯦꯃꯦꯔꯥꯁꯦ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯑꯗꯨ ꯁꯣꯏꯈꯤ ꯇꯥꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪ ꯁꯤ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯇꯧꯖꯔꯛꯀꯦ ꯀꯩꯅꯣ ꯊꯥꯗꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯅꯝ ꯍꯥꯏꯇꯥꯔꯦꯀꯣ ꯆꯅꯝꯁꯦ ꯄꯣꯞ ꯊꯥꯗꯈ꯭ꯔꯦ ꯁꯤꯡ ꯍꯥꯞꯄꯗꯤ ꯅꯞꯁꯟꯗꯥꯏꯅꯦ ꯅꯞꯁꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯈꯤꯇꯪ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯥ ꯅꯨꯡꯒꯤ ꯃꯍꯤꯒ ꯊꯣꯛꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯕꯨꯗꯤ ꯍꯥꯞꯅꯕꯅꯦꯕ ꯍꯥꯞꯅꯕꯗꯣ ꯑꯍꯥꯟꯕꯒꯤ ꯃꯅꯝ ꯑꯣꯏꯅ ꯑꯣꯏꯗꯅ ꯍꯥꯏꯇꯥꯔꯦ ꯃꯅꯝꯒꯤ ꯑꯣꯏꯅꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯥꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛ ꯁꯤꯡꯅꯦ ꯑꯗꯨꯗꯒꯤ ꯊꯨꯝꯅꯦ ꯃꯣꯏ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯒꯥꯔꯂꯤꯛꯇꯤ ꯍꯥꯞꯇꯦ ꯋꯥꯟꯁ ꯑꯃꯨꯔꯛ ꯇꯧꯈꯤꯗꯨꯅ ꯒꯥꯔꯂꯤꯛꯇꯤ ꯂꯣꯏꯔꯦ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯗ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅꯀꯣ ꯀꯁꯇꯃꯔꯁꯦ ꯈꯤꯇꯪ ꯆꯅꯝ ꯃꯅꯝꯒ ꯅꯝꯕꯗ ꯍꯩꯅꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕꯁꯨ ꯌꯥꯎꯏ ꯑꯩ ꯀꯩꯅꯣꯁꯦ ꯍꯥꯞꯇꯤ ꯌꯥꯝꯅꯗꯕꯅꯦ ꯈꯤꯇꯪꯗꯤ ꯍꯥꯞꯄꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯝꯖꯕꯗ ꯈꯤꯇꯪꯗꯤ ꯍꯥꯞꯀꯦ
सिना खजिंग नोइदोनेबा मयामजे खजिंग रेडी लेरे कोई इनाउ शेफ ना जिक दाउं थादा दोरे मकोन दो है तो इनाउ सिना दुम कनो ओइदोनेबा को कोई खजिंग गी जे ngौरगा माइ थम तो कांदा बोराजु सिदे दुम ओइदोरा बोराजिना तोंगान बम दिउदिन बोरागिजु लोइन तावर थमग्रे अदु ngौफो थमग्रे अदु खजिंगिना सिना मुंग तोंगान बम ओइदोबा angobagi salan sida mung napupi adagi mai masala nusla ma season almang tawa masala je di pak season de di yamna keno halka kai khaji khaji season ha pai ta ha pa je no isana pam jaga di hapte ai masala ja oh hauji keno laktor je koi kari hai tare aku bijumu mathak tam thada bin hana thadar matung da hauji mu thadari mase ngaura kanda ekta lek 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 lau to ni mase machu go jam phajatre ona green go idana pat kini do hap tangai mi na ko tang de aduga si thum na ta na to pari hap ngai lete ko ina ai je sida ha pai ding sai ngau loi ha pramina ha paroi je tum ga morok adu ka tane ha te je green chilies kra pe ko adagi adu thum nga loya ni ai kan badare to padi jira adum keno thau thap dum thadagre oi thada de di sina kitang kano jina na kopi sida sang jina kitang mandara pai timing da du chai din okay okay siam du de to ro oh ai to oh sina siju keno ngau doira ngau din oh adu de ke khamen sin baga ha paga piece ro du di to oh oi di sida di ara adum kano to ge mane mane yen thada dore yen je kilo ma mu koi dora ma kilo ma mu ki yen ne ma se koi nau pritam jin na lau ru ne ngasi सिकंदरपुर टान चल रो लो रो खजिंग ga ma khal lai ni how to zum ya ma dum pritam je to dum hai bi ro koi no ma yawi masak pajai me an hai na bu do adui nau do du yang biro zik koi gi khajing do sumai ore hajing hak le kan da sima chu jo le degi yen do jo hape to koi makhong gup chal tam bane ado kai no chai re koi gi ginger sing do ngasai di manam gi na kitang hap ki wa ado si na samaroi hap khre ado naplap to na si oi khre color je thum gara mu chai khre son do ju koi yen je fadigom adigi coriander zira gumba khara chaire kai oidono inau sina morok piece ne o morok pe son che matam do ne ko thu no bagi koi restaurant oi ne sum basi dum khuloi na tham da ya dam na ko machu oidora yeah machu hap kra duga koi chili paste ai tare ko kitang magi aur kan tum di hap cha gram ne ngasai maming ni ne du di ko na mu taste ki matung ina mu semak ton yen jin ri khar kui jangani a mun na wdia khajing di ka su kui ro na ta khajing di kitang sama aduna ma di lo chilo yen ji minute tara gumba chawa gumba yen kum kum jala kan mun ka to kai na mai jo kan mani na ko hang taw wa mai kan wa yung ji ja se ko gudin na tan na mane industrial commercial gas ni na ko achaw burner ne hai ta khajing je lu sele mayam aduna hojik meat masala kitang manam gi oina sun chai ba hai ta ming ge hai ta re ko yahok dar ju dum nuai te na ko do khajing de hape nang manam de hape ti dum lei jaw ne masa ge kari ngoba kana ju hingi manam nu adum thokpai ta ko gi kai mana hai ba nungai te adu manam manam je hat na bai ni da taste ki mak taste dum khajing ni masai tok char pani na ko manam de hat pa gi ne koi ke no ga hapi maroi ke no ga hapi ji
ꯃꯅꯝꯁꯦ ꯈꯤꯇꯪ ꯀꯤꯜ ꯑꯣꯏꯅ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯏꯅꯥꯎꯁꯦ ꯁꯤ ꯂꯣꯏꯔꯒꯨꯝꯕꯅꯤ ꯑꯗꯣ ꯊꯥꯡꯗꯔꯀꯥꯟꯗ ꯍꯨꯝꯂꯧꯃꯣ ꯍꯨꯝꯂꯧ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯀꯩꯀꯥ ꯍꯥꯞꯈ꯭ꯔꯕꯅꯦ ꯉꯧꯔꯦ ꯃꯩꯁꯦ ꯑꯗꯨꯝ ꯀꯟꯕꯅ ꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯣꯏꯗ꯭रा ꯅꯠꯇ꯭ꯔ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣ ꯁꯤꯅ ꯑꯗꯨꯝ ꯁꯤ ꯃꯍꯤꯅ ꯑꯗꯨꯝ ꯃꯨꯜꯍꯜꯂꯒꯦꯕ ꯅꯠꯇ꯭ꯔꯥ ꯑꯁ ꯃꯁꯤꯗꯤ ꯐꯖꯩꯗ ꯅꯥꯀꯟꯗ ꯏꯔꯣꯝꯕ ꯑꯃꯒ ꯇꯧꯔꯒ ꯁꯤꯃꯒ ꯊꯥꯗꯔꯛꯑꯗꯤꯀꯣ ꯍꯥ ꯌꯣꯡꯆꯥꯛ ꯑꯂꯨꯒ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯟꯁꯀꯨꯝꯕꯒ ꯑꯗꯨꯗꯒꯤ ꯃꯪꯒꯟꯒ ꯇꯧꯔꯒ ꯂꯣꯟꯕꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯕꯅꯤꯅ ꯁꯥꯒꯠꯂꯕꯅꯤ나 ꯏꯔꯣꯝꯕꯁꯦ ꯅꯤꯡꯊꯝꯊꯥꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯥꯂꯦꯟ ꯌꯧꯔꯛꯑꯗꯤ ꯃꯍꯥꯎ ꯂꯣꯏ ꯋꯥꯠꯄꯅꯤꯗ ꯅꯤꯡꯊꯝꯊꯥꯗ ꯍꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯈꯖꯤꯡꯗꯣ ꯀꯩꯅꯣ ꯇꯧꯁꯤ ꯐꯖꯔꯦꯍꯦ ꯃꯆꯨꯒꯁꯦ ꯑꯁꯪꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯈꯖꯤꯡꯗꯨꯁꯨ ꯌꯥꯎꯔꯦ ꯑꯁ ꯀꯩꯅꯣꯁꯦ ꯑꯁꯪꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯅꯥꯀꯨꯞꯄꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ ꯄ꯭ꯂꯦꯠꯁꯤꯒ ꯂꯣꯏꯔꯦꯅꯦꯀꯣ ꯏꯅꯥꯎ ꯁꯤꯗꯤ ꯔꯦꯗꯤ ꯇꯨ ꯁꯔꯚ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯆꯤꯛꯀꯟꯗꯣ ꯅꯞ 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 ꯂꯥꯎꯔꯁꯤ ꯌꯦꯡꯉꯣ ꯈꯥꯡꯁꯦ ꯈ꯭ꯋꯥꯏ ꯍꯥꯎꯋꯤ ꯈꯥꯡ ꯇꯣꯠꯄꯁꯤꯅꯤ ꯍꯦꯛꯇ ꯂꯦꯛ 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 ꯂꯥꯎꯔꯦꯁꯦ ꯌꯥꯔꯦ ꯂꯣꯏꯔꯦ